ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯀꯣꯚꯤꯗ ꯃꯇꯝ ꯀꯣꯚꯤꯗ ꯃꯇꯝꯁꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯅꯪꯅ ꯍꯪꯕꯗꯣ ꯔꯣꯕꯣꯠ ꯀꯣ ꯔꯣꯕꯣꯠꯁꯦ ꯐꯖꯕ꯭ꯔꯥ ꯁꯤ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯆꯤꯆꯦꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯏ ꯃꯩꯇꯩ ꯆꯅꯨ ꯁꯤꯗ ꯂꯥꯛꯑꯣ ꯆꯤꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯆꯤꯆꯦꯁꯦ ꯁꯟ ꯂꯧꯈꯠꯀꯦ ꯇꯧꯔꯝꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯎꯕꯗꯩ ꯄꯟꯈ꯭ꯔꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯅꯥꯛꯇ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯗꯗꯥ ꯔꯟꯖꯟꯒꯤ ꯃꯤꯁꯦꯁꯅꯤꯀꯣ ꯏꯇꯩꯃꯅꯤ ꯑꯗꯣ ꯏꯇꯩꯃꯁꯦ ꯃꯁꯛꯇꯤ ꯌꯥꯝ ꯊꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯗꯗꯥꯅ ꯀꯃꯥꯏꯅ ꯇꯧꯅ ꯈꯪꯅꯔꯨꯏꯅꯣ ꯏꯇꯩꯃꯁꯦ ꯗꯗꯥ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯥꯡꯁꯤ ꯌꯥꯝ ꯊꯤꯅ ꯆꯤꯛꯇꯦ ꯇꯞꯅ ꯆꯤ ꯗꯗꯥ ꯅꯣꯏ ꯁꯤꯒꯤ ꯀꯥꯡꯁꯦ ꯌꯥꯝ ꯐꯩ ꯈꯤꯇꯪ ꯌꯥꯝ ꯅꯍꯥ ꯑꯣꯏꯕ ꯃꯥꯜꯂꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯤ ꯑꯩꯁꯦ ꯑꯠꯆꯥ ꯆꯍꯤꯁꯤꯗꯤ ꯑꯣ ꯑꯠꯆꯥ ꯈꯔ ꯈꯦꯠꯅꯕꯅꯦ Putin Augi channel da मैम पुनो पुतराम नोक्चरे मैम नंबोल इसोक्तनी ने लाइसे अदुगा आइना आदा लेबदैना दादा आसिना आयोंदा याम सपोर्ट तौबिबा हाइतारे सिदा लाक्पा कांदसु मासु माइ गाड़ी पुथोगा आइगी दक्ता चेनबिनीगा हाइगिबा दादानी अदुगा ngasiसे आइना स्पेशली दादागी दक्तना मतम काइथोगा लाइनी मरमदि आइगा अनि होमवर्क सुरे ब्लॉक ता दादाना आइ दक्तना चेनबको अदुगा मा खतना तना अते इनावनी खका हेरोजित अदुगा रोनाल्डो आइना मोय जियाम चेनबिबा रोनाल्डो सिला कोमलो लो कइसु काइ दे मसा फबा मानदोइने नंगना दुक वाना सेमिदो मिना कइनो ने नंग उतकेदो सिला हमलो रोनाल्डो अदुगा हेरोजित सिना लाक्त्रि मा यौरानी अदो ngasiदी स्पेशली दादाना मागिदा कौबने अदो दादा जे जस्ट आई सब्सक्राइबर म ओइरम खतनी अदो सब्सक्राइबर ओइरपदगिदी यामना क्लोज ओइरे हाबे तारे अदो ngasi दादागी युमदा ला फैमिली के पुनमने हाबे तारे दादागी युमदा साइदा योरप कांदा भ्यूज याम फजै सिबाराम सन मथाकी जे उलुने पुरा चिंगी मनाक भ्यूज फंगे हाय तारे यामना फ्रेश ओइबा मफम जेको असम साइड ओंधो कान चिंग लेबगसे याम नै चिंग याम पामजेबा अदुगा दादा आइसिदे Angsilang mo diyam nungay ba ita? So na kanambiro o dada. Ay ki channel je kumai channel ki mo dada. Nang channel se akhoi corona Covid matam. Covid matam se. Sai de ge sum leidra. Matam ne pang thokpa yada ne ko. Sum patai tai kem to se YouTube tai sum thengna re dana. De ge subscriber oi hai ta ra da de ge. ꯑꯗꯨꯅ ꯑꯌꯥꯝꯕ ꯅꯪꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯟ ꯃꯌꯥꯝ ꯄꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯅꯨꯡꯁꯤꯕꯒꯤ ꯃꯣꯇꯤꯚꯦꯁꯟ ꯃꯌꯥꯝ ꯇꯧꯏꯗꯅꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄ ꯀꯥꯟꯗ ꯃꯇꯦꯡ ꯇꯧꯒꯅꯤ ꯀꯥꯏꯅ ꯈꯟꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯗꯗꯥ ꯃꯁꯥꯃꯛꯁꯨ IRBꯗ ꯁꯨꯖꯩ ꯑꯗꯨꯒ ꯃꯥꯅ ꯑꯣꯐ ꯐꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯪ ꯉꯁꯤꯗꯤ ꯀꯥꯏꯗ ꯆꯠꯅꯤꯡꯉꯥꯏ ꯂꯩꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯒ ꯆꯠꯁꯤ ꯃꯥꯁꯨ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯗꯗꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯗꯥꯒꯤ ꯐꯦꯃꯤꯂꯤꯗꯤ ꯉꯁꯤ ꯈꯛꯇꯅꯤ ꯊꯦꯡꯅꯩꯕ ꯗꯗꯥꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯊꯣꯛꯑꯦꯒꯤꯗꯤꯀꯣ ꯆꯤꯆꯦꯁꯨ ꯃꯅꯥꯛꯇ ꯂꯩ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩ ꯑꯗꯨꯒ ꯗꯗꯥꯒꯤ ꯑꯉꯥꯡ ꯑꯅꯤꯅꯤꯀꯣ ꯑꯍꯨꯝꯔꯥ ꯑꯩꯅ ꯊꯦꯡꯅꯩꯁꯤꯗꯤ ꯑꯅꯤ ꯈꯛꯇꯅꯤꯀꯣ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯣ ꯌꯥꯝ ꯃꯁꯛꯁꯨ ꯌꯥꯝ ꯅꯨꯄꯥ ꯑꯅꯤ ꯅꯨꯄꯤ ꯑꯃ ꯑꯕꯨꯡꯉꯣ ꯁꯤꯂꯣ 이해 둘이네 아 실어 실어 시범 제 가가는 비디오 잡도니까 서로 카메라리 해보세 너 가가 비디오 하나 찍나라 봐 짐바도 찍나래 하요 고모 무슨 하요 그래도 순나래 얌라 하요 하요 가 우라가 우래 바바이 폰도 우이라
ꯑꯗꯨ ꯃꯥ ꯉꯁꯥꯏꯗꯩ ꯂꯥꯛꯄꯗ ꯑꯩ ꯈꯣꯡꯁꯦ ꯍꯪꯗꯦ ꯑꯩ ꯈꯣꯡꯁꯦ ꯅꯪꯅ ꯍꯪꯕꯗꯣ ꯔꯣꯕꯣꯠ ꯀꯣ ꯔꯣꯕꯣꯠꯁꯦ ꯐꯖꯕ꯭ꯔꯥ ꯁꯤ ꯍꯥ ꯃꯑꯣꯡ ꯇꯥꯕ꯭ꯔꯥ ꯐꯤꯂꯝꯒꯤꯒ ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯦꯀꯣ ꯅꯣꯏ ꯆꯤꯆꯦ ꯀꯧꯔꯣꯁꯦ ꯁꯤꯅ ꯑꯇꯣꯝꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯇꯣꯝꯕꯅꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤ ꯂꯥ ꯁꯤ ꯂꯥ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ ꯀꯀꯥ ꯃꯅꯥꯛꯇ ꯂꯥ ꯍꯥꯏꯒꯅꯨ ꯆꯤꯆꯦꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯏ ꯃꯩꯇꯩ ꯆꯅꯨ ꯆꯤꯆꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ ꯅꯪ ꯀꯀꯥ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯑꯣ ꯅꯣꯏ ꯄꯄꯥꯅ ꯂꯣꯏ ꯑꯣꯏꯗꯕ ꯉꯥꯡ ꯂꯩꯔꯝꯃꯦ ꯅꯣꯏ ꯐꯣꯟꯗꯗꯤ ꯎꯗꯕ꯭ꯔꯥꯅꯦ ꯐꯣꯟꯗ ꯎꯔꯕꯣ ꯐꯣꯟꯗ ꯎꯔꯦ ꯅꯪ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯝꯃꯤꯅꯣ ꯅꯪ ꯉꯁꯤ ꯄꯄꯥꯅ ꯀꯀꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯒ ꯀꯩ ꯄꯤꯖꯗꯣꯏꯕ ꯀꯀꯥꯗ ꯀꯩ ꯊꯣꯡꯉꯤ ꯌꯦꯟ ꯊꯣꯡꯉꯤꯕ ꯆꯤꯆꯦ ꯐꯝꯃꯣ ꯂꯥꯛꯑꯣ ꯂꯣꯏ ꯁꯛ ꯃꯥꯏ ꯈꯪꯅꯝꯅꯤ ꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯆꯤꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯑꯕꯦꯝꯃ ꯂꯩꯕꯤ ꯑꯣ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ ꯀ꯭ꯂꯥꯁ 1ꯗ ꯇꯝꯃꯤ ꯀ꯭ꯂꯥꯁ 1ꯗ ꯇꯝꯃꯤ ꯑꯠꯆꯥ ꯅꯪ ꯀꯀꯥ ꯂꯥꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯉꯁꯤ ꯈꯪꯉꯤ ꯑꯣ ꯀꯀꯥ ꯂꯥꯛꯄꯩ ꯅꯣꯏ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯦ ꯆꯨꯝꯕ꯭ꯔꯥ ꯍꯥ ꯆꯥꯃꯤꯟꯅꯁꯤꯀꯣ ꯀꯀꯥ ꯂꯥꯛꯏꯁꯦ ꯅꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯅꯣꯏ ꯃꯃꯥꯕꯨ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯅꯣꯏ ꯃꯃꯥꯁꯦ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯆꯤꯆꯦ ꯂꯥ ꯆꯤꯆꯦꯁꯦ ꯁꯟ ꯂꯧꯈꯠꯀꯦ ꯇꯧꯔꯝꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯎꯕꯗꯩ ꯄꯟꯈ꯭ꯔꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯋꯥꯔꯤꯅꯤ ꯗꯗꯥꯒ ꯆꯤꯆꯦꯒꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯄ ꯑꯗꯨꯒ ꯅꯍꯥꯟꯗꯩꯁꯨ ꯍꯥꯏ ꯂꯩꯔꯦ ꯑꯩꯅ ꯁꯪꯉꯝꯗꯕ ꯉꯁꯤꯗꯤ ꯑꯩꯅ ꯍꯦꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯗꯗꯥ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯊꯤꯟꯗ ꯄꯥꯝꯖꯕꯅꯤ ꯅꯨꯡꯊꯤꯟꯗꯁꯨ ꯊꯕꯛ ꯂꯩꯔꯛꯄ ꯆꯤꯆꯦꯗꯤ ꯀꯩ ꯇꯧꯔꯕꯤꯔꯝꯃꯤꯅꯣ ꯑꯩꯔꯣ ꯑꯗꯨꯗꯤ ꯁꯟ ꯂꯧꯈꯠꯀꯦ ꯇꯧꯔꯝꯃꯦ ꯑꯣ ꯆꯤꯆꯦ ꯈꯪꯕ꯭ꯔꯣ ꯗꯗꯥꯅ ꯉꯁꯤ ꯑꯩ ꯀꯧꯏꯅ ꯈꯪꯉꯦ ꯅꯍꯥꯟꯗꯒꯤ ꯂꯥꯛꯀꯅꯤ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯃꯥ ꯁꯪꯕ ꯌꯦꯡꯉ ꯍꯥꯏꯔꯛꯀꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯗꯗꯥꯅ ꯎꯠꯈꯤꯕꯗꯩ ꯌꯦꯡꯈꯤꯔꯥ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤꯗ ꯑꯣ ꯆꯤꯆꯦꯅ ꯑꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯑꯩ ꯈꯪꯕ ꯐꯣꯟꯗꯩ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯑꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩ ꯚꯤꯗꯤꯑꯣ ꯍꯦꯛ ꯌꯦꯡꯕ ꯍꯣꯏ ꯅꯨꯡꯉꯥꯏ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯆꯤꯆꯦꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯛꯇꯔꯥ ꯅꯠꯇꯦ ꯅꯨꯄꯥ ꯀ꯭ꯂꯥꯁ 5 ꯀꯥꯔꯦ ꯑꯣ ꯑꯗꯨ ꯆꯥꯎꯔꯦꯅ ꯃꯥ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯣ ꯀꯥꯏꯋꯥꯏꯗ ꯊꯝꯃꯤꯅꯣ ꯁꯤꯒꯤ ꯀꯩꯅꯣꯗ ꯂꯩꯃꯄꯣꯛꯄꯝ ꯍꯥꯏꯗꯣ ꯑꯣ ꯀꯨꯟ ꯃꯊꯪ 12 ꯀꯥꯜꯂꯒ ꯑꯣ ꯅꯛꯏꯗ ꯃꯥꯁꯤ ꯅꯕꯣꯗꯤꯌꯥꯒꯤ ꯀꯩꯅꯣꯗꯣ ꯑꯦꯟꯇ꯭ꯔꯥꯟꯁ ꯌꯥꯎꯍꯟꯒꯦ ꯇꯧꯅꯦꯕ ꯑꯣ ꯑꯗꯨ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯊꯝꯕ ꯌꯥꯝ ꯐꯩ ꯑꯗꯨ ꯍꯟꯗꯛ ꯀꯩꯅꯣꯗ 25ꯇ ꯊꯥꯗꯣꯏꯅꯦꯕ 25ꯇ ꯑꯣ ꯑꯗꯨ ꯁꯤ ꯑꯉꯥꯡꯈꯩꯁꯦ ꯆꯤꯆꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯞ ꯅꯠꯇ꯭ꯔ ꯌꯨꯝꯒꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯥ ꯑꯉꯥꯡꯈꯩꯁꯦ ꯌꯨꯝꯒꯤꯁꯦ ꯑꯩꯈꯣꯏ ꯆꯦ ꯃꯆꯥꯗꯣ ꯑꯇꯩꯁꯤꯅ ꯍꯥꯏꯗꯤ ꯑꯗꯨ ꯑꯣ ꯃꯔꯤꯗꯤ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯏꯆꯦ ꯑꯣ ꯑꯇꯩꯒꯤ ꯃꯆꯥ ꯑꯗꯒꯤ ꯍꯦꯟꯅ ꯂꯥꯛꯆꯩ ꯁꯤ ꯏꯇꯩꯃ ꯃꯥꯏꯛ ꯄꯥꯏꯕꯤꯌꯨ ꯑꯩ ꯏꯟꯇꯔꯚꯤꯌꯨ ꯃꯆꯥ ꯑꯃ ꯂꯧꯖꯒꯦ ꯆꯤꯆꯦ ꯂꯧꯔꯣ ꯃꯅꯥꯛꯇ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯗꯗꯥ ꯔꯟꯖꯟꯒꯤ ꯃꯤꯁꯦꯁꯅꯤꯀꯣ ꯏꯇꯩꯃꯅꯤ ꯑꯗꯣ ꯏꯇꯩꯃꯁꯦ ꯃꯁꯛꯇꯤ ꯌꯥꯝ ꯊꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯗꯗꯥꯅ ꯀꯃꯥꯏꯅ ꯇꯧꯅ ꯈꯪꯅꯔꯨꯏꯅꯣ ꯏꯇꯩꯃꯁꯦ ꯏꯇꯩꯃ ꯅꯪꯗꯤ ꯃꯁꯛ ꯊꯤ ꯗꯗꯥꯗꯤ ꯃꯁꯛ ꯐꯖꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯆꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯥꯝ ꯏꯇꯩꯃ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯅ ꯑꯩ ꯗꯗꯥ ꯇꯧꯍꯧꯕ ꯑꯌꯥꯔꯗꯤ ꯁꯨꯕꯩꯅꯤꯅꯦ ꯅꯪꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯐꯪꯂꯦꯕ ꯌꯥꯏ ꯏꯇꯩꯃ ꯌꯨꯝꯅ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤ ꯑꯣ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯩ ꯅꯤꯡꯊꯧꯈꯣꯡꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯏꯇꯩꯃ ꯑꯗꯨꯝ ꯐ꯭ꯔꯤꯂꯤ ꯑꯗꯨꯝ ꯈꯨꯝꯕꯤꯌꯨ ꯀꯩꯝ ꯀꯥꯏ ꯍꯧꯖꯤꯛꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯁꯨꯗꯦꯕꯀꯣ ꯐꯤ ꯈꯔ ꯁꯥ ꯑꯗꯒꯤ ꯑꯉꯥꯡ ꯈꯔ ꯁꯦꯟꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯦ ꯏꯇꯩꯃꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤ ꯂꯩꯔꯝꯃꯤꯅꯣ ꯁꯤꯅꯤ ꯊꯣꯡ ꯊꯥꯛꯄ ꯈꯣꯠꯄ ꯍꯧꯖꯤꯛ ꯆꯥꯛ ꯃꯥ ꯊꯣꯡꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯆꯥꯛ ꯐꯩꯅꯦ ꯐꯤ ꯊꯣꯡꯉꯝꯃꯤꯅꯦ ꯁꯥꯕ ꯍꯩꯕꯤꯗꯣ ꯐ꯭ꯔꯤ ꯇꯥꯏꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯀꯩ ꯐꯤ ꯁꯥꯕꯤꯒꯦ ꯐꯅꯦꯛꯒꯨꯝꯕ ꯋꯥꯡꯈꯩ ꯐꯤ ꯁꯥꯏꯌꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅ ꯋꯥꯡꯈꯩ ꯐꯤ ꯐꯖ ꯐꯖꯕ ꯂꯩꯔꯗꯤ ꯈꯟ ꯇꯥꯔꯦꯅ ꯏꯇꯩꯃꯗꯒꯤ ꯑꯗꯣ ꯏꯇꯩꯃꯗꯤ ꯗꯗꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯊꯦꯡꯅꯈꯤꯔ ꯗꯗꯥꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯂꯥꯛꯄꯗꯒꯤ ꯃꯃꯥꯡꯗꯩ ꯄꯥꯎ ꯐꯥꯎꯅꯩꯕ ꯑꯩꯒ ꯆꯦꯟꯕꯤꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗ ꯏꯇꯩꯃꯕꯨ ꯈꯪꯍꯟꯕ꯭ꯔꯥ ꯗꯗꯥꯅ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯗꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯐꯣꯟꯗꯁꯨ ꯏꯅꯥꯎꯒꯤ ꯑꯗꯨꯝ ꯆꯦꯅꯦꯜ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯑꯣ ꯑꯠꯆꯥ ꯆꯦꯅꯦꯜ ꯌꯦꯡꯉꯦ
sini itu mana kami tak tinggal itu maga tabak sale tabak manga ni kot kani ha tinggal yang pai itu macam nanti dia mau ai ga yam sat le dia mau ngangbi ga dai na pakali ni ko Ronaldo kau baju ma konti ga sara ban ha efek ไม่ทันจิหรอ efek lai ma blueคนไม่daคนไม่da blue gitu itu paham dia pak? Bagaimana? Ada lagi thora macam ni. Dah aku sudah lak pasal yang nungai bagaimana? Yang nuksi bakang si, yang tidak cikte, tam na si dah. Moi si kang je yang pay. Kita tam si. Yang nungai yang nuksi, itu kan. Kang je ini yang ai ang ga nungai angang ching lak pa angang ching tau ba aduga dadaga itema samaina thangba moi na nusiba lun tau ai din namboli sokta ai kana khangnaba ka su leiba natte adang moi dada khoi subscriber oi ba dagi ngasi mama so lai am nusi mama phambiu mama ai ngak tang oi yam kuidri manung daga changdri mama di kai chalui ba kaina kappa hadu sa phok ka kai ne puchore mama ne am sa ji kaka ka samina ai amma kaka ka samina la yani moi pijau ne mama yani moi pijau moi ne chani le la phok ka yani mo aksang yam phado kini la phok cha la phok cha ga da ba khoi cameraman yaw le ma wone pijau je ang sa se yam pa han no pam e ite ma gi sinau de kya su mari Nupi ako nupa ama. Ite ma yam na haw yo ma chahi kya su Ai ra. Ai je chahi अच्छा सही जी अच्छा खेना बने खेम काय दे देखो नंग आंगां मान बनी ना हा अदुम यागी नि दो याम नुंसी अदुगा इचै मखोयना कना सिन लांगी को सान तकनबा अदुगा आई जुंग सि हराव ममा कोइ सि दे थेंनो जा हावगद्रा हावरेद्रदि खंगदे को अदु क्वाना हे तोंगा kai do we haw jo no pana mai ron ge tawri chogri ama thongai ne langi mana yen tawre yam ma chen thong biro no kai gino di myam to di sabam sabam khang ge no oh sila ai angang thon lawai mana ahan noi de ba ko nang class kya tami ba oh ning na kai ko ba nang kai lem ni sa de u de na dukan sa le oh nang na kara chaw pa kon yam si ne ko nang di baba na lu na to ba ma na he na lu to kana na puya kana na ngai ha nang di baba ma ji de ai mi te ya ming na oi kar mo sa the ja nang ki ba se kar mo khwai de hai ro nang hai de ko na pu ne na pa khala ma le ba baba ai di mama ai di baba je ne nang ka gala kani khang bra kang ne baba na hai ra acha moi loi khang le me la kani na kaidongai lakadino kaidongai lakana si atom majina ka aduga ma sidana ko ngau khare camera caption bagi mama pambiu mama se chalu bai khara war male mama re jo question khare hang jegi te mamta michael ambiu ne machin na ima kai chat piru ino ai kai na kapam nei ba de chalu Mamagi chanu pa se dada se aina ada lakti mamang de na lakpa kanda pau phawiro aina thabak cha thok pada ma jo yaupi ge ai ku bi ge ne yam hairak pane admai tawna dada se khangna ge bani mama ai ge video ka ka yeng badai ko adu ga di chini nau tawno ore yam nuksi dada nei dam tana matam pum de pi chat pi ko aduna nga si se mana korok padagi ai se lakpani korok padi kuire lai ge yam tharong mama khoi ju uninge ba này lại jam khoi mama di keno chalu bai khara wa ba ma le yani khoi am hai bane Ronaldo je Ronaldo ne adagi di hero jit ka boda mama ma su moi hom ni chen bi je punna Philip ken chat pe matang da so moi na nam pu bi bane yam nu si aduna mama bu ju ngasi theng na le ai la ke to do kui le la ke to ba asi da sang ni ka na la pa
ada ibu kayak aku ini satunya. Ai se lei ba se hai ba ngam de mama khar ni ga lei thabai chang ga lei mi una ga da ba khar wa li ba mama ai cham na ba na uji da khoi mama khoi unaram da chalam ga di da na wara rom ni ba su jam ai dam kana se la ga ko chat mi na ga gi ma teng tor ga ada mai na alu ru ba khai da ai di yam di khai di una ba ding ngam moi da mama na min khar ni lei ba da adum kwai ai na una ni ngam ba sing ga unaram ge tau ba Pai. Unaram na pai amu. Tuh ini lak pengamdam ni. Hoi mama. Pada itu di mama tu wana lak pai potha biru ro adu ga khoi sa ba thak ko kan dum makha ta na. Hujikna chak sadri mamang da Ronaldo na makhoi ki laikai da adum dada khoi laikai da koi thosi wanung sar si haina chatpada ai bu khangbiram ba ima iben ichine naw me ama lai biram ba dagi nusi na wari ngak sanare aduga makhoi na dum kwa ga offer ta udana yam nusi na bijare yam harawi hai ba tare ai bu khangbiram ba nusi bi ba myam thingna ba se myam Đây là lối bùn là gì đó. Awan mai wai sana. Ai ni ju ai ju wai sana. Ki tada ko da. Ai thongna hapo ko moi di. Ai sana. Ai kamai do na hingai no. Ai wai ta na. Ini cái mình tao không. Ai là video. What if I'm not exact? Oh, ya. Babagi, nanti break deh. Nanti nak por, nanti boleh. Kaya. Siapa pilih? Tengah sana dah mau habis. Ayo, thama le rega cakap lagi kan kalau mana buka. Hani. Aku le ni macam mana kau? Ayo matang tu lo pun dah. Hani aku le mana? Ini pemberi kau. Dia kemana aku macam tak tahu siapa. Ni kan boleh kau kau dia apa? Kau yang ni, nanti kalau punya, saya kamai kan. Nasi kita thah, nasi kita thah macam di sini ni mana? Ai kau tu lebih kerja tu. Aku logo je kamu tu lebih aje. Malah bagi tu kau yang naruh je. Ai pun siapa tu nak. Ini kamu lihat kan? Ai yang kat ni. Aduh. Yang bagi apa? Nak aku. Nak ni, ai sini lagi je. Yang bagi, aku anda hujan pun kena. 그런도 우리가 이거 단속은 다가 키우도 아들 탱네요. 아들 야만 내가요 너. Ini never ngam ni. Ini tar ni ini. 아들 야뭐 아무도 없네. 하이 야 하이로 해도 돼. 하이로.
ꯌꯥꯝ ꯇꯧꯈꯥꯏꯀꯣ ꯑꯩꯁꯦꯅꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅ ꯀꯂꯦꯛꯁꯦ ꯌꯥꯝ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯁꯤꯗ ꯂꯥꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯖꯒꯣꯏ ꯁꯥꯕ ꯍꯥꯏꯗꯤ ꯍꯔꯥꯎ ꯊꯣꯛꯄ ꯍꯩꯕ